Mahiroi singna masagi mathongdang ningchina laroba matamda chakotpa lebak ama oiba ngamgani haina Imphal West ki Deputy Commissioner Mayang Lambam Rajkumar na phongdurakle wafam asi Edu Truth Kota Coaching Center na sinduda Mairak Soba State Level Maths and Science Olympiad English ni kunga mga gi makok mathang takraba Mahiroi sigi manama thumyen thukpaganina NEET UG English ni kunga mga dakhan khiba candidate sing butaram na opaga mailina pangthokpa thoromda phongdokhibani Palace Compound de leba Manipur State Film Development Society MSFGS ke auditorium hall da pangthokhiba thorom aduda Manipur University Department of Southeast Asian Study HOD Professor Singlen Maisnam Jenims ke Medical Superintendent Dr. Lokeswar Amadi Edu Truth Learning Solution Private Limited ke Managing Director Leima Popam Mani Mohona atuba mitunin sing oina sarukya ke thorom aduge chief guest ke warod pirduna Mayang Lambam Rajkumar na makhata na hai chawkhat palamdam ama oina bahona bada mahiroi singi achoba thodang nei mahiroi singna masagi bathodang masak khangna mahiroi oiraklaba matamda chawkhat palebak ama oiba ngamga dawdibani masi khangna hawrokliba mahiroi singna mahiroi ama oibagi role kaidana hena honaraktuna aphaba chawkhat palebak ama oina bahona si haiduna isana pamjana changlakhiba Professional field amada mafam amada hekta transfer tawna thabak tawningda ba mioi adudi thabak tawdabana hena fai isana tawriba thabak adu mapung fana tawba ngamna ba mahiroi oringai matamdagi honagadabani haike noi na phobami among oirapa mafam sana changre haraga responsible citizen among oiraka dani nangi lekai sokotpa adeki society sokotpa state sokotpa nation sokotpa ade mai la kadoi ko adena nang responsibilities nang role the chitha na kaw na kono learning solutions private limited na competitive exam mai sil le haraga agi satra sing encourage tawna bas le mai kai sida ahen ba oi biro yang nungai sunday ama pagan bikama noi ki punsi da su mai pa ko oi haraga apha ni ama oi